lauba Manipuri Civil Services Combined Competitive Men's Examination 2022 ki nungthil da thokpa paper ayukta yensilakpadagi exam pangthokidre. Amadi ngasi gi asoibadu MPSC nadi technical issue ni haire ngasi pangthokani toramba exam adu lagliba tang kunithoi da pangthoklagani haire. Kurum jere ISTV pau meeting tabiri bapum namakpo taram nok jere pau sandok na pizare Chahi ani hena pangthok pangamdana laglaba MPSC na loba Manipur Civil Services Combined Competitive Men's Examination 2022 ngasi aroi benimit ke ayukta thokpa paper 4 General Studies 3 gi question paper gi mahuta nungthil thokpa paper 5 General Studies 4 gi question oina yenselakpadagi ngasi gi oina examination cancel tawkre hiramasida aikoi gi ISTV news reporter degi paudam ama Manipur Civil Service Combined Competitive Men Examination 2022 koi 2022 dagi pangthokpa ngamdra lakpadu koi 2025 ki andaki hogi batang tagi pangthoktana satharakhiba adugumba MPSC lowa exam asigi ngasi aroiba koi tang mapan aroiba sai paper aroiba numisigi ayukta thokpa paper sa koi nudin thokpa paper yausal lakpadagi koi exam si postpone tawkhre 2016 da cancel tawkhiba adu hana amuk hona nauna exam pangthokna mo kan 2019 da kawkhiba adugumba exam si postpone pura cancel to khiyai tare cancel to kana fresh oina 2022 da kauraba pangthokpa amdan lakpa exam du karak hana postpone to matung da handa kista tangtare pangthokpa hogilin laksim homdi MPSC thi yamna hajanaba amba thaki adugumba examination ama Manipur gi oigasu hokiba sai khara sida sugumba thongdok kya tatna thokpasina miyamna hajanadabagi koi pendabagi nuaitabagi ama aduma lakpagi wafam giba mains to 22 da mu halle bako hallakanda haidoba matungda si kaurakpaneba si kaurakpasisu kaino tawkreba ahambagi kaurakpadasu cancel tawre aduga amuksu kaure November kaino ta September da kanom kaure aduga amuk November da tawrne mu haire dana aduga ngasi sina amuk nungdin da thokadaba paper se morning da yenjala ba aduga ro khara da di question paper se phazana ureba ro khara da di yen ba haudriba aduna kari question da kari hangake habdo khara di khangaure dana adu da gi di mi myam na kano torok padagi complaint torok padagi ko moina su MPSC na su city pekha se conduct to boya roi adu da na horen nungdang mogi website ta dum yengbiyo aduga latest update to adu dum tawjarage haibdi pekha je kyam kuina sangdok toino sangdoi doino ju khangde ko MPSC na tawrise kitang phajaba di watle hanjana si problem je sahi godingi adum thokbai mo na tawsale mamang ju case me am khak laikre aduga ngasigi exam se cancel to mo se su akoi gi MPSC gumba commission amana sam sauna soirakan habje thajabadi kitang wale ado matungda ju thoktanaba sinbio mi mayamgi career sina sohalle manghalle tawgadaba thaba mayam tawba ngamje satra khatana tana even professional sigi line sida chachaningba atoba thabak tagi sida lakningba mayam ju matam manghalle adaga mi amagi life yam mangan baga chap manai na khalle guardian sing vacancy su koi tongan ba district sing dagi haibe exam thi thana bi da hotel da laidana paisa tingna matam mana su mo mayam honar kanda su bayamna yamna koi extra pora da koi sumba question da koi say na ba koi din thokada paper UTI salapagi pora ma koi printing mistake ni haibdi le du masina koi candidate sing da sauna ni hanna ba ngai ta ba faule aduna si motang da koi mari le na sing na koi tung da su por si thokna ba da muta yamna yengsin ba section pangthok bagi exam si mathau tari haibagi wafam koi parents sing side gi phongdoi parents sing phongdoi wafam adu candidate sing kari phongdoi habdu mayam punam tang taminsi yamna waba dam nungai taba ma yawe Manipur ki kano sing situation ji da postpone to na lai sing da yam tina yam wana ngai na phone he ko da kudak to sing by mistakes di mo koi da yam section da ba yam lu mistake na te ko mana haning ya duga da lagi ba department yam pa da section na pop to bi da yam ngai jagi na thaga di awa gi mathaka awa si di hapni haning ko mai manung da kari leibagi no yam toina postpone to ba adagi cancel to ji mayam ne na khangni thajab le ra ta ado exam si center si gwati su koi si pakhoi bani duna siumba akoi awam thaki exam si da siumba ngai ta ba thodok si matung da
थोन बिगनो हाइबसिसु ISTV की माइकेदगी थमजगे पाउदम जरिबा रेगुलर ना वीडियो जर्नलिस्ट जीवन ISTV न्यूज़ MPSC इम्फाल अमरोमदा ngasi thokiba thokdok adu technical issue ni haina MPSC ki controller of examination thokpa cherol amana khanghalak palga loinana ngasi ayuk amade nungthil thokadaba paper 4 general studies 3 amade paper 5 general studies 4 gi exam lagliba tang kunni thoida hanagi pungphamda adumak pangthoklagani haide Luchingpuril Chingsubam Akaba Ningsing Lob Lukanil Pandam Evening Delhi Amade Chingsubam Sagai Apokpa Ira Thawni Lubna Sinduna Marfu Mathoi Suba Miyamgi Luchingpuril Oza Akabagi Mapokumon Amade Pandam Pauche Nauna Amuk Hingalakbagi Jahi Tarahumdoi Mapung Farapagi Thoram Imphal Iski Wakhalai Machingda Leiba Shrine of Integrity Park da Pangthokre Thoram Maduda Lukanil gi Chief Advisor Moirangthem Naudalen Khomba, Chingsubam Sagai Apokpa Ira Thongni Lufki Advisor, Chingsubam Laicha Maitai, Amjugi President Asem Bhakta, Lukanelgi Advisor Namoizam Tomba, Pandamgi Managing Editor, Moirangthem Naukhomba Chingbana Sarogyakhe. Thauramaduda Sarogyakhi Basingna, Luchingpurel Chingsubam Akaba Amade, R. Suisagi Mitamda Lai Katpagaloinana, English Ngani Kuntaruki Pandam Calendar Fonke. Thauranga Mari Lenana, Moirangthem Naukhombana, Ngasi Ching Tam Animakta Thabak Tauba Ngamkiba Luchingpurel Chingsubam Akaba Amade Maitai Gidamak Thabak Kaya Taukiba R Suisagi Mitamda Lai Kaliba Asi Chingtam Animak Puna Thabak Tominaba Mathau Tari Haibadu Utpane Luchingba Anigi Mitam Khongban Tangkhul Ukhul Dasu Thamle Mathang Chahida Jirvam Dasu Makoi Anigi Mitam Kinnaba Sem Saba Loirakle Haike Chingsubam Laichana Luchingpurel Chingsubam Akabana Lol Amadi Mayeki Damak Laukiba Thaudang Mayam Nangasi Fauba Kauba Laitri Lon Mayeki Tauramba Thabaki Mathakta Mitai National Front Linkhatuna Lamdam Asida Kundaminariba Furup Kudimak Saruk Yahanba Ngamkiba Thabak Taubagi Maung Ado Aikoina Tampam Thoi Hauzik Singi Mafam Kharada Mitai Mayek Tamningdabagi Mathakta Lon Fauba Tamlaroi Haiba Yaroklibasi Akabana Chingi Mafam Kayada Mitai Mayek Tambiba Hauram Labani Mitai National Front Haiba Ming Asida Tauram Liba Thabakti Singthabata Loiraroidaba Ngakdani Asigumba Thabak Taubagi Liklam Adumak Ngasigi Manipurna Yamna Tangai Fadi Haiki Pressure group amma leitana akhoi hida kana su tobi hidi ngasi bok tawdana su lakte pressure pira kan tawni man maduna laingak lu da pressure piri bana adumba Luchingpuren oiba akaba se mahang tana kanam tan weidi haba se ayam yamna sengna mahak loinerak padagi ai khangmangam jawi mayamna Luchingpuren akaba hainariba akaba se masi ayokla yemen of activities haina aina puning the lowraga marking a sibukta lakchibani MSRLM ki meeting makada ITA CLF Kurai cluster ni sindana ising ichang na sokhalaba imong singda relief material yen thokpagi thoram kangla sangom sangda pangthokre thoram aduda handak chahi da thokiba ising ichang na sokhalaba cluster asigi manung da leiba celeb group yawba amadi yawdaba imong chamaga taruk henbada Guns Indiana sponsor torokpa relief package singin thoki thoram aduda ITA Kurai cluster ki president Y Binasake Guns India ki Imphal district in charge R. Ronika, SMMMIS Gurumayum Kabita, MSRLM gi DMMIE Naushram Basanta, BMMUIE1 MSRLM gi block in charge Chongtham Chorjit Nachingba Sarogyaki Basingna, Khongang da Ladiba Celeb Group Yawba Imung Amate, Atai Ichaugi Awaba Thingnakraba Imung Singda Mateng Pangbiduna, Awaba Kharada Oirabasu, Kokhan Nabagi Pandamda Thoramasi Sinmani Haike. Handak Nongmanini Asida CHC Yaripokta Hospital gi Authority Amade Public Singi Marakta Chayet Naba Nungai Nataba Thogdok Thoktuna Hospital Thingzinbeki Khongchung Fawa Jangsin Kiba Thogdoki Makha Tarakpo Oina Ngasi MPCC ki President Su Oiriba Wangkhem SC gi MLA K Megachandra Amade Deputy Commissioner Thawal Hanaka Maina CHC Yaripokta Hakthengna Nachatuna Hospital gi Hauzik Oiriba Phibam Yingsinkhre MLA Amadi DC Thawbal na CHC Yaripoki Senior MO in charge Dr. L. Robinson Amade Atai staff sing na unaduna warisanaraba matung MLA K Megachandrana Hauzik Maki Oina Hospital Asida Thoidokpa Yetnaba Amatalaitre Yetnariba Sing Pomnamag Yasinanaba Club Ki Mui Sing Amasung Hospital gi Authority Anigi Marakta CMO Yaungna Warisananaba Thaurang Taure
Miyamna 24/7 da service toriba hospital asida jingnaba leitana laktuna layengbiyo hospital asi patient phajana turnout toba hospital amani free medicine amadi free laboratory testing na chingba khudong chaba kaya su fanghali staff ki award pa khara leijarabasu miyam gi damak ningthina service tori award pa doctor khara yauriba sisu lengagna thobada hablakani thajai hospital authority gi maikai digisu patient singbu nungsina tobinaba appeal tawki aduna leiriba jiki facility myam ji parjada phajana yohannaba masigi service phajana leina bidamakta district administration adagi CIC gi in charge doctor sing staff sing myam koi punna khaminare hena public ta service phagananaba amaina koi ngasi khanare myam masigi thingen khosan ba leiba khotpade gi su athubada koi settle tawrani hujiki oinati phajana hospital si run tawba hore DC Thobal Hanaka Maina CICI report asi ningthina miyamgi service tawba ngamna pagidamak district administration Thobal gi maikai digi pangba yaba mateng sing pangna bahona gani haibigi thajabasu phongtoki District administration side digisu fully cooperation PB rage aduga doctors nurses mayam leiriba mayam se shortage khara leijaraga su ekhoina service se mapung phana public mayam gi PB rase haina ekhoi decision lo khare adum phanaba adum yengsin bi rase Hauzik Manipurda Oki Laina Laichat Santokli Basidagi Ngakthoknaba Chakpa Phayeng Pigari Information Center na sinduna Phayeng Khulda Okloiba Myoy Singda Sunu Yenthokre Chakpa Phayeng Pigari Information Center gi mihud Ningthauzam Sanjoina Phayeng Hairiba Khul asida leiba Myoy Sing ayabana Ok loiraga hingba Myoy ngaktani Chawrakna Yumnak Lising Amaga Chani Muk leiba Khul asi Chada Marfu Taramangadi Ok loibana Sinfam Oiba Myoy ngaktani Ok Sing asi Laina Laichat asina maram oiduna Paktak nana sirabadi Lupa crore ani ahumro mangadawribani maramaduna mangjong nana Laina Laichat asidagi ngakthoknanaba Ok loiba Myoy Singda Sunu Yenthokpani haiki mayamdagi growth foundation funding tawraga mayamna donation tawbiraga ngasi akhoi ok yoiba khunna sida ayamana phayeng haiba khunna si ok yokpana namba sinpham ama oina yumthong khudingi akhoi mi household 1200 muk leiba sida ayamana 95% mukti ok yoga sinpham ama oina akhoi phayeng asira hingjariba magi sinda lambi ma oijaribani maram asina hujiki laiba laina laichat asina pak takna mahan khargadi intamuk crore ani ahum phayengi paisa mangba yabagi phibam leibnina masida akoina mayamdagi paisa funding khara mayamna donation tawbiraga ngasi akoina sunu chaichokbagi thoram asi tawjabani Moral Education Center Iroi Sembagi Kungama Palak Suba Annual Prize Distribution ki thoram Dem Arts ki Multipurpose Hall da pangthokre thoram aduda Directorate of Education is Additional Director School Khumukcham Biseswarna Chief Case amasong Zonal Education Officer John 1 Imphal West Yumnam Hemchandrana Functional President oina serukya khibaga loinana Oja Singh Mahiri Singh amasong Parents kayasu serukya ki thoram adugi manung chana handak chahigi oina Moral Education Center Iroi Semana Sinduna Pangthokiba tongan ba competition singda makok mathang takraba singda pricing yen thoktuna pungning thogatke thoram aduga mari leinana Moral Education Center Iroi Sembagi Secretary Laurembam Brazabiduna Moral Education Center Iroi Semana lamdam asigi mahiroi singbo afaba mahiroi oina ba pandamda chehi khudingi pangthoktuna lakpani hairiba competition asida seruk yaduna makok mathang takhiba sing atopa examination singdasu adumak makok mathang taba kaya yauri parents sing nasu macha singbu competition kaya da yauhanduna wakal lok sing hengatna ba hotna ba mathoktai phongdokhi asuma competition se Manipur da su yamna tawre adu akhoi na tawri sumai tawduna maumalin naina makhoi su tawhaningi laiba ki youth sing laila su heba youth sing se akhoi national level da paikha yawbudu asumba khoina yum sadinge da akhoi kai hata yumham thonba dumai tawduna khoi competition sina achowa paikha ma thabada yumham thonba ni na logjai madu logjaraga akhona asumba competition se akhoi masa masagi talent do han tawga masa masagi talent do expose to ne na khanse
Thaubal Assembly Constituency ki MLA su oiriba hanagi Chief Minister Okram Ibobina mahaki MLA Local Area Development Fund dagi sabal oiraba Athokpam Awang Lekai Community Hall, Athokpam Indoor Games Association ki office building, Athokpam Kaithel Multipurpose Hall amadi Athokpam Kaithel Public Toilet ngasi haungnabi matung ina mahaki machanupa MLA Okram Surjakumar na sangaduna miyamda khutsinakre. Thauramga mari lenana MLA or Surjakumar na Lekai miyam gi leiriba khudong chadaba kaya adu koknana ba Honabani. Club ki office building ase National Highway Gandak na Laiba building ama oibana. Club ki authority da su chauna kana papiragani amade. Club asi gandak na Laiba Anglo Manipur Wargi Monuments asibu yengsin badasu hena kudong charagani. Loinana Community Hall asina Athopam miyam gi khaknatana DC office ta lakpa miyam dasu kana papiragani. Loinana Maira Paibi ima singh damaksu sanglen amagum sizinaba yaragani. Khutsin nariba singh ase ningthina sizinasi haina appeal tauke. Thaura maduda Thoba Municipal Council gi chairperson KH Biswajit, Athopam Maira Paibi apun balub ampal gi advisor L Lairen Devi amade laikai gi myu kayana serukya ke. Singi imaibel mayam singsu sila aga port yole haidana yam ngan lakpa lalon bi imaibel sing haibitare sida su destination nama oiba waiting set achauba ma haibitare sidi Thawal gi DC gi hek mamang ni na yamna prajada atopom khatagi natana Thawal district apun bagi lairiba praja mayam da yamna achauba kana ba ma oigani haidana ai thamjari adana akoi Thawal district ki kendra sigi praja mayam da yamuka na hanjam jarokoda honorable XCM Kendra sigi MLA gi makhada infrastructure mayam ase masi mayam da khusin nazari Tamenglong Forest Division Sinduna Conservation and Protection of Emma Falcon Haiba Thimda Awareness Program ama Tamenglong District ki Punglam amade Gwangram Village changarang pangthokre. Thauramaduda Tamenglong Forest Division ki DFO Kharibam Hitler, Scientist WIIRFO Dr. Suresh Kumar, RFO Tamai, Joel Gangmai, Ahmedabad University K. Johnson amade Debrat Morisu Serugyabaga Loinana, Khulgi Authority Singh amade Youth Club ki member Singh Su Serugya ke. India bu mapangal kanba masamawu fana lainatina chendaba eco-friendly oiba leibak ama ohenabagi pandamda hauki bachahi Englishni kunmarigi December thadagi Ministry of Youth Affairs and Sports Minister Dr. Mansukh Mandaviana India pumbada Fit India Sundays on Cycle hokdokibagi manung chenang asisu Sundays on Cycle ki tharam Sai STC ulogda pangthokre. Sundays on Cycle with Heroes of Hope, Let's Ride for a Fitter Bharat Haiba Thimda, Sai STC Ulona, Spastic Society of Manipur, affiliated to CPSFI ga Kutsam Naduna Pangthoki Batharam Atuda, Sai STC Ulogi, NEGCC gi Hanigi Chairperson L. Tokendrana, Cycle Rally Adu Lamthaki. Sai STC Ulogi Center in Charge L. Rinkina, Kunai ama Chaukat Pahaibasi Aikoi Hakchang Fana Leiba Tangai Fadaba Leibana, Ministry gi meeting Makada, Leptana Chatharagli Sidang asisu Spastic Society of Manipur gi team ga khutsam naduna nongmada pungkhai amadi soidana sajel tawduna leimina si haibegi paujel puduna thauramasi pangthokpani haike. Survive tawraga overcome tawraga laaga khoi life asi thengnar ga laak myam asi gi theme asi khoina Sunday on Cycle Society sida Sunday namit khuding ki cycle thoba ministry gi khoi makhadagi initiative tawra sida numit khuding ki 30 minutes or so cycle ride tawra any activities sama tawba mioi bada khoi healthy society ma ohenba samaj sida tin gang sangdaba khoi society ma na da yek ba yaw daba khoi society ma lehen bagi damakta sipan dama sipang thok sabani NEGCC के हानगी चेयरपर्सन L. Tokendra Namakhatana Haikibada, physically challenged Sibo Hantani Yingbibagi Mahuta, Makoi Bupukning Togatpa Amade, support Tobibagi Matam Oire. Ngasi physically challenged Singna National Amade International Kitakta Sanabada, Medal Kaya Lauduna, Manipurgi Mingchit Purakpangamle. Ngasi Sai STC Udlauna, Pungning Togat Piduna Sigumba Thoram Amada, Sarugya Handuna, Makoi the Lazariba, Hai Singba, Talent Sing Amade, Makoi Bustak Kangbi Basina, Tungi Lambi Hen Urakpagi Tona so fanghale haike blind gi football lay ko MPT gi football lay noi uramani ko adagi special olympics na mabuti sonba hana mental retarded ka heram bado adagi intellectual mayam hamle re pera noi tara mani pera sports ko
Siksi yang globally yang cakapli atau apa Manipuri kira behind way ko atau nak kena project na governor dah kaya sports ya sta kaya taksal lise aku include the view disability sports se aduga bagi powerhouse na haba Manipur se usia aku pera Indonesia amat tayau pun de bagi Manipuri placing policy kaya in place like bagi nisi lagi bahkan dapat memang tol kini jalan memang mulai ko Ras Medicity ki employee sing bupukning thawatuna doctor amasung employee sing da certificate amasung memento sing pituna pukning thawat pe ki thoram pangthokre North AOC da leiba Ras Medicity ki mathau masak khangba hospital asigi employee sing bo pukning thawat pe ki thoram atuda Manipur lenga ki Directorate of Health Services ki director Dr N Hemanta Kumar Ras Medicity ki chairman amadi managing director Haubizam Razen Family Welfare Services ki director Dr N Bino amadi DIG AP2 and Heroes Maitai su serogya ke thauram maduga mari lenana Dr N Hemanta Kumarna Ras Medicity Hospital asina masagi employee singi khonaba kanba mathau masak khangna pangthokpa gidamak ikai khumna ba utpa thauram ase yamna afaba khongthangni asiguma thauram pangthokpa sina hospital asina piriba healthcare sector da hena fagathanba da chawna mateng oigani haike Ras Medicity ki chairman amadi managing director Haubizam Razena hospital ki employees sing na kathokpaga amaga loinana patient care da loriba thogdang thagatpa phongtokpaga loinana staff sing na puna thabak tawmina bana healthcare service ta apan balehande COVID-19 matamda doctor nurse amade atai staff sing na lokiba thogdang miyam na khangnaraba ngaktani loinana irangi matamda hospital asina lem na laying bai khudong chaba phanghanba ngamki haike Toizam Bogendra na iba Sairing Singh Khomjilaga English ta handoktuna Fire of Freedom from Lullabies haina mingthonba lairik fongbagi thoram ngasi lamyanba sanglen konung lampakta apunba korirol gi malemgi lupna senduna pangthokre Sairing chamaga nipan yawba khomjinba Sairing gi lairik ase Toizam Bogendra na iramba Sairing Singh dagi Bhavendra Longjamba L Birendra Kumar Sharma amadi KH Naresna translation tawbani thoram aduda ningthemcha sanayaima apunba korirol gi malemgi lupki president Waikom Amuchau Maitai Dr KSH Subadini Devi Amadi DM University ki Associate Professor Dr Longjam Sarat Chandra Sarokya ki Lairik Fongba siga mari lenana social activist ningthemcha sanayaimana lamdam sigi ai basingda ngasi mag Manipur da thengnariba sathiba khudong chadaba singase tungda lakadaba mirolna khangnaba nainaba yaba mawngda ithokpiu haina appeal tawke Sharing ibuda, warring ibuda, mahul ibuda, so yaw ibuda ba, koi writers ki fraternity mana mulu makta ina filter ni mase ngasi mak Manipur na thengnari ba adum ba yang na kulum chalo kyo masisu tungnam chatta lakada ba koi miro sing parga mixing ba ba khang ba adum ba sing to kyo u hai su system na filter je Kum Singh English amaga chamapan humfutara nipan November tang tarani thogi ayuk angan bada Kamengi laimarok talaiba Pripa ki transit camp amada CRPF amasong Manipur Police ki apunba force amana khanghaudana landaraktuna ke madu talaiba Pripa ki Dhiren alias Angam amasong Kabikanta alias Lengam aduga PLA ki Gambir punna leiba ki mamal yamlaba athopa ahum leikhidaba amade Kum Singh English ngama chamapan marfu manga November tarani thogi numidang wairamda Kabowak chingda leiba sugar factory ki complex manungda duty taba security ki makhuta party asigi Luching Purel RK Tulachandra alias Loya taba punsi ki aroiba yahip tan ki haina Pripa ki Charles the affairs publicity and propaganda leibak ngakpa luwang na thadorokpa cheral amana haire cheral sina makha taraduna manaba chaichet ki thodok anisibu punna lauraga ningtam yawo lanthek sida thawaina pontha pi khraba mamal naidraba thawai pumna mapo ikai khumnaba utuna Kumsing English ngama chamapan humfutara mapan November tarani thoidege Red Army Pripak na leptana pangthok na lakba athauba singi ningsing numit handaksu lagliba November tarani thoi English nganiga kun manga yumsa kaisa numita leibak miyamga loina na pangthokani haire numit asida makhal amatagi harau kumhai tawbigano amade numit asigi numidangda yumthong khudingda maira katpiyu amade laikhidraba athauba athaubi singi ningsing khubamda maira katpiyu haire
Jerol asina makha taraduna Imaliba Kanglaipak in Ningtamba Hanjina Bohonabada Tawaina Ponta Pikraba Tongna Faraba Taupa Singi Minglendi Arangba Tawan Michaku Matam Chupagi Oina Malemgi Myoibegi Ningtam Landi Puwarika Lantamda Nganduna Lehoragani Hairi Kamengi Lemaroki Landfamna Iramdam Kanglaipak Ningtam Landi Maikai Takli Amasong Matam Pumbada Landfam Asibu Tungi Mirona Warina Horagani Hairi November 12 English ni kun mga athoba singi ningsing numit lag pasida ningtam yawol ihaw astigidamakta thawaina pontha pikraba athoba athobi pumnamagta Red Army pripag na kokno na ikai khumnaba utpagaloina na makogi thawaina ingna chikna yataba oirashunu hairi Paugi marakthana tem break amata longminase Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra Liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu comment senghal lakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break matong taram nokchare pau makhatana pizare Nilakuthi Urban Hatta ngarang dagi hogdokiba Manipur International Textile Expo Manitex 2025 ki ahoba numit ki numidang da numit mari ni chupna chathagadaba Fashion Week haukre Fashion Week hogdokpa ki thoram aduda Textile Commerce and Industry Government of Manipur ge Additional Chief Secretary Anurag Baspai India gi GI Meni haina khangnariba Dr. Rasnikan Directorate of Handloom and Textile Government of Manipur ge Director Ilangbam Jiten Deputy Director Handloom TH Basanta Lamda masi ge masak naiba weaver artisan designer entrepreneur sing India gi tongan ba state sing dagi lakpa delegate sing na serogya ke ngarang hogdoki ba Fashion Week ki ahan baslota Manipur gi masak nairaba designer entrepreneur Indira Khetrimayung gi Loom of Light and Shadows haina mingthon ba fashion show ama utke Indira Khetrimayum thoidok hendokna Weaver Service Center Porompat Ministry of Textile ki makhada kumja inglisingni marida Israel buyer amagi talit haina mingthon ba Manipuri handloom product ama puthokpagi thoidok hendokna miyamna masak khangnakibani Fashion Week ki ani suba slota Manipur ki designer Lukram Basantagi Basant Chare namkhang miyamda khudol tamki Lukram Basantagi design sing ayamba lamdam asigi culture khutsa haibagi haitoi singthoibada amade tradition da yumfam oi fashion show adugi manung chana folk band nongpok nahagi performance su utke Sainik School Imphal Sinduna Academic Section English ni kun mga amade kun taruki Annual Inter-House Cross Country Race ngasi pangthokre thawramaduda apunba cadet chamangaga humfutara nithoi na serogya ke individual category da Raman House ki cadet invention cage na sub junior ki winner oikre Netaji House ki cadet cage thongambana junior category ki winner loinana Tagore House ki cadet Saitamjit thongamna senior category winner oire school asigi mapan suba batch ki alumni na thoramasida hi-fi Latin ama khudol tamke thoramga mari lenana principal colonel A Rajipna cadet singi performance singbu thagatba phongdokhibaga loinana makok mathang taraba singda manamatum sing yentoke KCPMC Progressive ki Information and Publicity mahi khomba maitei na thadorokpa cherol amana kumai haraugi nisada laichu hanba manba mawangda maitei furumna mapung oina khundariba kanglaipa ki tampak lamdamda lakliba November 18 inglisini kunmanga yumsa kaisa numitagi hogani haina PR government na Thaurang lakliba sangai festival asi lanjena duna leiriba internally displaced people of Kanglaipak Manipur amade National Highway singda chathandriba khudingmakta atamnana
khongoinabani hairi Sangai Festival pangthoktuna harau mathoi phongdokpagi wahanthok leite maramaduna Sangai Festival boycott tawbaga loinana lagliba November 18 1995 yumsakaise numit asida Kanglaipa Communist Party Military Council KCP-MC Progressive na nomagi oiba general strike Kanglaipak sinba thungna laukthokle hairi general strike asina hospital water supply mahewlangpok news and media ga mari lenaba thabak singdi konseloi karigumba KCP-MC na thamliba athingba Sangai Festival asida mangak kanduna namfu hafu tawraglabade maduda thorakba afafata ki tekcha khudimak president rule government daita pugadabani miyamgi wakat kayadagi party na paikhalakliba Sangai Festival English ni koi manga boycott tawbagi khongjang asida kanglai miyam khudimakna wakhal taminasi hairi community amada tungsenduna divide and rule policy ki thabak tawba khudakta leptuna national highway singda maitai community gi free movement lagliba December ahom English ni koi manga fawbagi manungda lehengadabani karigumba piriba matamasi gi manungda national highway da maitai community free movement lehendrabade kanglai pak Manipur da ahan bagi oina December tha ama chupna general strike makha chathabagi firep lawrakpa yai haire amana tawba amana yengduna leithokpagi machet ama leiri masi khudimak party organization masing yaman khibadagi khunai sida fanglakpa mangjabani miyambu khaibung tahanbada achauba khulai ama oina sizinariba hanglai organization singna amuktang aroiba oina wakhal taminabagi matam adu lakle haire Hingminasi aiko English ni kun mangagi ahan bo ina sakang mai khangnabagi thoram ama khangabok taleba MMRC and Peace and Unity Park da pangthokre Hingminasi aiko English ni kun manga na sinduna hairiba WhatsApp group asigi pandamasi Unity and Humanity Service da chatharakpa thabak thoramasi makata na chathaki gani haiba pandamasi ngasigi thoramasina achetpa firep longminake ngasigi mifam atuda group asigi senior admin Milan Ilangbam Thaudam Bidyalakshmi amade Susika Haikruzamna maroiba music oina saruk yaduna program asi mapung fana pangthokhi Coalition Against Drugs and Alcohol kadana lisang sina ngalingai matamdagi nisagi mayokta chatharakba campaign ki seruk amoina amasong Manipur khunaida nisana piba chaithing singbu paktok chokthokna wakhal khantha minabagi seruk amoina kadana sinduna nongmagi oiba academic awareness program ama Kaching district ki manung chenaleba bal bidya waban wabagaida pangthokre awareness program asi ki themna mayai kaba nisana mahiroi khunaida piba chaithing na oikhe thawramaduda resource person oina kadagi secretary general takhel Git Chandra Maitena slide show piduna mahiroi singda nisana sokhan ba kaya gi matangda marik chumba wafam kaya thamduna mahiroi singda wakhal tahanki nisa asi Manipur gi mafam kaya da yamna laina fanglakpana naha sing nisa chabagi chang nongma gi hengalakle phibam sida lekai gi club maira pai bising na fanghandaba amade asigumba fataba nisa asi yonhandaba mathautai masina ikhoi gi samas ama khunai ama masama ufana thambada yamna chawna mateng pangani Manipur asi nisa chaba leitaba lamdam ama ohena nabada mahiroi singi thaudag yamna changna lei masina tungi mirol ama nisa chadana amadi masamo faba khunai ama ohenbada yamna changna mateng oigani haike Chongtham Ombi Rajkumari Tampasana Memorial Manipur University Inter-College Badminton Male and Women Tournament 2025 to 2026 Nambol Higher Secondary School Nambol da Hogdokre Royal Academy of Law Oinamna Sinba Tournament atuda Manipur University Sports Committee gi meeting makhada Manipur gi tongan ba college tara marigi nupa amadi nupi sanari singna serogya ke numinini chubna chathagadaba tournament adugi hogdokpa gi thoramda Manipur University gi Additional Director of Sports oidiba Dr. CH Pradipna Manipur University ki makhada hauzik event kayada tournament kaya college kayada pangthogle picture abasu Manipur University ki makhada leiriba college sing sanaroi kayana national ki thakta medal lawduna mingchet kaya purakre loinana makhata na afaba sanaroi kaya puthokna basu honari haike sports da aikoi picture gasu atopa state sing dalaiba university na participation sing dami aikoi adu aikoi yam kana mai khubadi nati mandi 2024-25 ki Hello India da aikoi team nipan mapan qualify koi dai khudingi player sing khudong sa loi ni phagi habidi Manipur da picture ga sports ki field di aikoi mai khubo oide adu mangjing thari habidai habidi atopa university gi player singa masinga amagasu ekoi gi haidala haibso koi champra gu mai tari amna mathongral meba oi
College adugi GB gi chairperson su oiribi oinam SC gi MLA I Nalinina Sports amadi Arts and Culture na India amadi malengi mafam sinba thongna Manipur bu sak takli Sanaroi sing amadi hiram kaya da haitoi sing thoiraba singidamal Manipur University na asiguma tournament kaya pangthoktuna hena afaba sanaroi puthokna ba khona riba sida aikoi khudimangna mateng pangduna afaba sanaroi puthokna ba khona minase loinana law college asibusu awang ba thakta pukhana ba khona bada college sida leiriba oja singna su afaba mahire kaya puthokna ba su khona minasi haike ꯑꯩꯈꯣꯏ ꯍꯥꯏꯕꯁꯤ ꯁ꯭ꯄꯣꯔꯠꯁꯅ ꯌꯥꯝꯅ ꯃꯥꯡꯖꯤꯜ ꯊꯥꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯀꯥꯟꯗ ꯂꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯁ꯭ꯄꯣꯔꯠꯁꯀꯤ ꯂꯝꯁꯤꯗ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯕꯤꯗꯨꯅ ꯍꯥꯏꯔꯤꯕ ꯃꯦꯃꯣꯔꯤꯌꯦꯜ ꯇ꯭ꯔꯣꯐꯤ ꯑꯁꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯀꯠꯊꯣꯛꯄꯤꯕꯁꯦ ꯌꯥꯝ ꯊꯥꯒꯠꯆꯩ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯟꯅꯔꯀꯥꯟꯗ ꯈꯖꯤꯛꯇꯪ ꯑꯆꯨꯝꯕ ꯑꯗꯨꯒ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯆꯥꯎꯈꯠꯀꯗꯕ ꯃꯥꯏꯀꯩꯔꯣꯝꯗ ꯆꯪꯁꯤꯜꯂꯀꯥꯟꯗ खनदना नेनदना पांथोकमिनबदु पांजै लोइशिलकपदा मरोइबा पाउ मुकना पिजरे MPSC na loba Manipur Civil Services Combined Competitive Men's Examination English ni kunithogi nungthil da thokpa paper ayukta yensilakpadagi exam pangthokidre amadi ngasi gi asoibadu technical issue ni ngasi pangthokani toramba exam adu lagliba tang kunithoi da pangthoklagani haire Hauzik Fabigo na Stevena Sandokchaba Manipuri Pau matang sa loizere mideng tabiri bapum namapu amukana kharom jare